JSC against the brutal killing of Soibam Sarat Singhna Manipur Lengaka Yanakiba Wafam Singh asi fauba thabakta onthoroktabagi mayokta haukiba June 13 juribamgi tongan-tonganba mafam kayada wakanifam chathaduna lakiba dugi sarugama oina ngarang Chandrapur Laikai amasung IB Laikai gi ima singna wakanifam sathakre wakanifam aduga mari lainana JSC against the brutal killing of Soibam Sarat Singh gi convener K Sasikanta na hai JSC asina Manipur Lengaka Yanakiba Wafam amata ngasi fauba thabakta onthorokdaba si laibak thibani amadi juribamgi miyambo hanthana yengbani haina lawi makha tana yanakiba wafam sing asi thabakta onthoroktrabadi makhal makha kayagi khongjang changsilagani haina su mangna cheksin wathamki Hauji aikoina jiribamda koi sit-in protest habadi democratic oiba koi khongjang si sanction dabani adu airiba democracy oiba khongjang asi koi sanction dabasida Manipur government na tabi dragadi koi Manipur gi habadi jiribam gi praja singda violence habadi undemocratic oiba khongjang sanction abaki baton thaba thokani maramudun habje thoktanaba damuda atuma damda Manipur government na hairiba mihat pase koi habi haina su Manipur government gi mathangda thamjari Khongjang aduda sarugya ki BIB Laikai dagi El Sarmila Kaubi amana hai lainga kayana ki badiman se ngasi fauba thabakta onthok tana laiba asina juribam gi miyam na penadre atuba matam da demand sing asi thabakta onthok piu haiki ha sigi tang tarukta akoi gi Soibam Sarat Kumar se akoi mihat thina manga kaklaga hapli khara adugi matungda akoi gi sarkar sina akoi gi mihat pa sigi mihat pa tu puthokta mari mokong puthokta tumina laisan ga se akoi jiri bam da leiba praja singna thaboi sokna nungaite sarkar sina athuba matam da mihat pa puthokpiu akoi na shanti oina phangdana laidiba mayam sibu shanti phangan biu aduna sarkar gi magai dagi Sarat Kumar gi mihat pa sibu puthokpidana matik chaba dandi bibi biduna akoi gi praja sibu shanti hangan biu haina akoi sarkar da haijari